Biren gi Leingak Asidi Operation Success Patient Die Haibaduni haina S.Samungou na fongdorakli. Hauzik Leingak pairiba BJP na luchingba Leingak asigi luchingba Chief Minister Biren gi Leingak khungak asidi Operation Success Patient Die haibaduga chap manare haina Manipur People's Democratic Front MPDF ki Secretary S.Samungou na fongdorakli. Front asigi cherol amana hai kumja 33 AD dagi Inglising ama chamapan nifu mapan fauba thauna faraba maidingu humdra taruk na haina humna palamba Southeast Asia amadi malemda mapangal kanba leibak ama oiramba Manipur ngasidi Operation Success Patient Die gi Leingak londa Manipur imadi ngaksam yaurabra haiba wahang thorakle. Miyamna democracy da thajaduna isana isabu Leingak saragani khalliba pumba fudita mangjong chongba tumduna mangba mang oiramle. Akanbana achumba sakpa lauba kanbana khulakpa oiba lodi leiba order di leitaba koluda chapkhairaba chubaga pangkhak oiraba lamdam asigi miyamna democracy gi mahau fanglibra hanglakli. Kunmathoi suba chahi cha asida maning mamang samnadraba lamdam asigi thokhaidraba thodok kaya asi kamdauna thorakhibano haina aikoi masel Kanthabagi mahutta waikugumna aikoi masel chingthanari. Masidagi lamdam asi chafu kairaga kwakna harauba kangkhada lin changba atongmada leithonba akutpada leitauba maikai salai khangdana humlakpa nongleigi maikaida lasing kapi oirebra haibasi MPDF na khandaba ngamlaktre. Democracy chatpa lamdam asida miyamgi mihut oiriba MLA humfu MP ahumna state asida law and order leiba senja thumja leitaba lairaba leitaba oza singbu awangba thakta thangatuna thamba thaksi khasi leiba lingjel manaba mob violence leitaba Manipur ohenmada lekai gi member sing gram panchayat ki pradhan sing jila parishad ki member sing pumnamak ki mathaudang oigadabani hairi. Maramdi election gi matamda makhoi asi voter singna thagatkiba khwaidagi matik saba amadi haithoi singthoiraba mihut oina khanduna thagatkibani. Mikhal matamda voter singda makhoina haikiba wafam sing sakiba wasak sing thabakta onthokpiro miyamgi mihut oiriba singna anirak kare ahumlak kare natraga taretlak kare haibana chingba haiduna masana masabu miyamna yabani hairiba sing aduna masana karakliba magi constituency sing adu model AC oihenba ngamlabra hanglakli. AC aduda leiriba school college khudingmak model school model college oirabra leiriba lobuk sing chahi chupa law uba yanaba kari thorang paikhatkre yum kai khuding RCC gi yum oirabra hingbada tangai fadana changba potlam sing watapadana fanglabra haiba wahang sing asigi matik chaba paukhum piba ngamba MLA leiraba matamda Manipur adu tangdu leitaba oigani hairi. Malemda Switzerland gumba leibaktagi Manipur na henduna sana leibak oihangani haikiba adu model village karino khangdana chinda panghai haikibadi yai. Matam amada Lok Sabha gi MP oiramba amana model village ama semgatle haina makhau pongna lauba leikhi. Adubu madu chinda khakta semgatpa oiramle. Manipur asi hauzik kangkhong chairaba law and order leitaba mana tauningma tawrakliba asi matik sadaba miyamgi mihutna chalaiba Leingak ama oirakpadagi thoklakpani. Manipurna maromdom Leingak zaringai matamdadi thokhaidaba thodok wathok thokhibagi puwari leikhidri. Chahi taret khuntakpa Anglo Manipuri war na chingba wari khara asi natana maramaduna Rajasthan gi Jaishremar district na henna chawba aikhoigi Manipur bu ingtapa chawkhatpa leibak ama oihenba haibasi miyamgi mihut oiriba MLA humfu amadi MP ahumna thamoi sengna miyamgi damak kathokpa ngamlaba matamdata oithoktaningai leite hairi.